Akasbani Imphal Maibam Dwijamani na pau pazari ahanbada maroiba pau Tangai phadana numit khudingi sangba polam sing puba akhanaba railgari ama ngasi ayuk Jiribamdagi Khongsang railway station pangkhre Saina to oirgliba phibam yenglaga sor honba nungaitabagi anaba santorakpa thingnaba lokaleba thorangsing amuk hane yengsinaba kendragi haksel mantraloina warep laure Pradhan Mantri Narendra Modi World Climate Action Summit yaurunaba tha asig kuntratagi numit nidigi khongsatta Dubai da chatkadauri amasung Telangana da Vidhan Sabha Mikhalgi vote khomagi matam loigadaba nongma khakta ngaisilakpaga loidana vote khomagi thabak pandom lomle Tangai phadana numit khudingi sangba polam sing puba akhanaba railgari ama ngasi ayuk Jiribamdagi Khongsang railway station gi damak changkhre aikhoi gi Jiribam paumi ngathem bisojena Jiribam railway station gi official amagi warol paladuna hai daba tara yawba posei puba railgari aduda tilau alu amasung sanamna singba polam sing pusinki Amaromda National Highway 28 Imphal Jiribam labidasu petroleum truck sing yauna Nongmada tangai phadana sangba polam sing puba gari sing security gi akan mangak sen bagalena leptana Imphalom da sangsili Samagra Shiksha Manipur na senduna Rajya Thaki quiz competition ngasi ayuk Imphal gi Palace compound da leiba Manipur State Film Development Society MSFDS Imphal da hukre quiz competition asida primary upper primary amasung secondary haina mathang ahum thokna pangthokli mana yethopagi thoromna nungthil da pangthokani Thormaduda Education S ki Commissioner Ais Gyan Prakash amadi Director L Nandakumar na singba makok thongba official sing saruyagani Saina da miyam gi haksel da nauna mayok narliba phibam adugi yenglaga sor honba nungaitabagi anaba thenganaba lokoliba thorang sing amugane yengsinaba kendra gi haksel mantraloina warep lawre Awang thangba Saina da angang singda sor honba wabagi laina laisat ama thorgliba adugi yenglaga mantraloya sina rise amasung union territory singda khudakta miyam gi haksel amasung hospital singda sem sariba thorang sing amuk hana yengsinaba khangankhre mantraloya sina hai sarkarna phibam asi yamna kupni yengsili amasung mipainingai oide COVID-19 gi lakhutkiba thorang sing adugi mawongda operational guidelines for revised surveillance strategy thabak to onthoknaba rise amasung union territory punamakta khangankhre akhanana angang amasung ahal singda influenza gumba anaba ILI amadi sor honba ka hena nungaitabagi anaba SARI leibra haibadu kopne yengsinaba sukhangankhre Meghalaya gi National Highway number 3 ta gari thau huran bamasung yansinduni lalonbagi asober racket ama police na thugai khre Meghalaya gi Deputy Inspector General of Police Eastern Range DNR Marak Nahai National Highway number 3 ki mafam kaya da thau puba tenki gari singdagi paktakna na thau hurale amasung yansillaga yole haiba akaknaba pau phangbadagi police ki akhanaba team amana mafam tareta thibumagi thabusa thaki amasung sahi nauriba myoi ama yauna mi taramari phaki Huralakpa thau sing adu paisinbada sizinaba posai kiyamurumsu phagale Kendra gi Fisheries Animal Husbandry amasung Dairying Mantri Parashotam Rupalan hairi khungangi lamda sizinadan leliba masak sing ningthina sizinaba ngamnaba leibak asagi khungang khudingmakta dairy cooperative lehengadabani mangnhai masina thabak pibata natana leibak asida chinjaki awatpa lehendana bohonabada mateng oigani Sri Rupalana ngarang Guwahati da pangthokpa jati gi sangom numit lesing ani kulumdoi thorom da wangangki numit asi father of white revolution in India Dr. Varghese Kurian ki sam ani subamapok kumonga mari lenana pangthokpani thormadu da mantrina sasan yokpa masung sangom gi pothok puthopagi lamda piba leibak asigi khwaidagi sawa mana National Gopal Ratna Award yanthokhi tabiriba pawasi Akasbani Imphal dagini Pradhan Mantri Narendra Modi World Climate Action Summit yaurunaba tha asigi kuntradagi numit nenigi khongsatta United Arab Emirates ki Dubai da chatkadauri mifam asi United Nations Framework Convention on Climate Change UNFCCC gi awangwa thaki kunipan suba Conference of Parties COP28 ki saruk amani COP28 asi United Arab Emirates na President oiduna hayengdagi December 19 phawba pangthokadabani COP28 asina climate change na singdaraliba sing thenganaba puna thabak lokhat minanabagi akhanaba khudong saba ma piri Glasgow da pangthokiba COP26 ta Pradhan Mantri na
Panchamrita haina kauba akhanaba pandam manga lauthokhi masi Bharatna climate action gidamak hana amukta toromdaba mawngda lakholiba thabaksing adubani thoromaduda Pradhan Mantri na Mission Lifestyle for Environment life su lauthokhi Bharatna G20 ki present oiringaida climate change asi khwaidagi mangzil thana paikhatkadaba maruiba wafam am oiki amasung Nai Delhi Leaders Declaration da singthaningai oiba anoba khongthang kaya laukhatkhi Bharatna mai paki basing adu COP28 asina makhatana sangsinabagi khudong sapa ma piragani khongsat aduda Pradhan Mantri na mefam adu yawba lakpa lusingba kaya gasu nakal anigi oina wari sanagani Malaysia da Bharat masa sing leibak aduda sanglakpada Great Entry Visa lauramba adu lakliba December amadagi sanararoi Bharat masa sing visa yaudana Malaysia da numit kuntrani leiba yaragani Pradhan Mantri Anwar Ibrahim ne wafam asi ngarang Putrajaya da pangthokiba mahaki dol People's Justice Party ki sahi ki mifam da lauthokibani Bharat masa sing danatana China masa sing su December amadagi visa yaudana leibak tu da sangba yaragani Thorang asina Malaysia da tourist hena laanba ngamlagani haina pari amasung maduna leibak adugi senmilon phagaranbada mateng oiragani Telangana da Vidhan Sabha Mikal gi vote khomagi matam loigedaba nongma khakta ngaisilakpaga loinena vote khomagi thabak pandol lomle BJP Congress amasung BRS na singba mapungoiba rajniti dol singi makok thongba lusingba singna rise adugi mafam sinba thungna question chenduna makhoigi mirep sing sakatuna vote khomli Dol sing asina sarkar pairiba raya singi Mukhyamantri sing danatana jati thaki lusingba singsu vote khomba asida saruk yari Pradhan Mantri Narendra Modi ngasi nungthil athengbada Mehbubabad amasung Karimnagar da miyamgi meeting singda wa ngangani amasung Hyderabad da road show amada saruk yagani Amit Shah Anurag Singh Thakur JP Nada Himanta Biswa Sharma yauna BJP ke makok thongba lusingba sing vote khomba asida saruk yagadauri Congress ki star campaigner Priyanka Gandhi Kodangal Vidhan Sabha Kendra da vote khomgani Telangana gi Mikhal asida mapung oina lamba oriba BJP Congress amasung BRS na Mikhal gi matam naksilapagalanena voter singi pungning singsinaba akhakpa leitana honari Guru Purab hairiga sukhangnaba Guru Nanak Jayanti ngasi Bharat amasung malem gi mafam kaya da dharma gi sanabigi loinena pangthokli ngasi asi Sikh dharma hudolamba Sikh Guru ahanba Guru Nanak Dev ji gi samanga yankhai mari suba mapok namini Bharat amasung mapal lamdagi Sikh bhakta singna Tag Sri Hari Mandir Sahibta Laktuna Guru Nanak Dev ji ki mafam da khurumdari Guru Nanak Dev ji ki punsidi yumpham oiba wari libi ki thorom sing akhanana hangdokpa diwan sing da pangthokli mapung oiba thoram Prakash Usop ngasi ahing athengmada pangthokani Taret Suba Elite Men's National Boxing Championship ki ahanba numita ngarang Shillong da leiba Sai Indoor Stadium da category 13 ki bout nifumatoi pangthokhi Championship asi Meghalaya Boxing Association amasung BFI na punna sinbani aduga Meghalaya Sarkar gi Sports and Youth Affairs Department na sponsor tobani November 15 dagi December ama phawba sathagadaba championship adu Boxing Federation of India gi Secretary General Hemant Kumar Kalitan hawdokhi Ireland gi aiba Paul Linsana maki upanas Prophet Songda lisingani kulumdoi gi Booker Prize phanglai ngarang numidang London ta pangthokpa thoromamada London da leiba Bharat tagi haukiba aiba Setna Marugi ahanba upanas Western Land bu maithiba pekhi aroibada maroiba pawmo Tangai fadana numit khudingi sangba polam sing puba akhanaba rail gari ama ngasi ayuk Jiribam dagi khongsang railway station pangkhre China to oirigliba phebam yenglaga sor honba nungaitabagi anaba santorakpa thingnaba lokholiba thorang sing amuk hana yengsanaba kendra gi haksal mantraloy na warep lawre Pradhan Mantri Narendra Modi World Climate Action Summit yaurunaba tha asigi kunthra dagi numit nini gi khongsatta Dubai da satkadauri amasung Telangana da Vidhan Sabha Mikhal gi vote khomagi matam loigedaba nongma khakta ngaisilakpaga loinena vote khomagi thabak panton lomle pauloi jare